इमेज पाउदम येंगिरिबा ख्वाई किबिको उत्तम कुमार नारायण तरामनोक सेबो खुरुमजरी इंग लिसिंगनि ग सुमना कुनमा थोइना लोसिलकपा अमदि इंग लिसिंगनि सुपना कुनिथोइ लाकपग इरोइना इमेज टीवी की प्रोग्राम येंगिरिबा ख्वाई किबिको लाकदरिबा सही इंग लिसिंगनि ग सुमना कुनिथोइ असिदा एकोइ खोदिंग चखोटपा इंग तप्पा नुक्सि चालन हिमिनबा खुनायम पुरकनबगि नमक अमा तोइना फिरेप लौमिनसे हाइबगि याफे पाउजल पिजरी लोइना मालेमगी लेबा कयादा लेप्तना संद्रोकलिबा ओमिक्रॉन वेरिएंट तगी ngaktoknaba lengakna piriba chana kalwonsing miyam punbagi thabak thromsingdagi yaribyokhai lapthokpiba mask soidana niyam chumna opiba khutcha toina sapon hamdokpiba natraga hand sanitizer sinaba kawbigano hojik maruba pau ijari Chief Minister N Birena Manipur miyam da yafe pawjal piraklei CD Brok Langwitonggi office amasung comprehensive development of terracotta crabs ki Common Facility Center ngasi Minister Bisosi Sangha Kre KSS Joy Kumana Iba Ai Mangkre Engondagi Haiba Larik Phongbai Thom Pangthok Kre Loinana Rajasthan da Omicron variant Naba Myoema Laikidre Ano Sahi Lakpasida Watok Lantok Strike Ban Laitaba Ing Tappa Chakotpa Amaga Nuksinaba Apunba Manipuram Ohelesi Haina Minister Nongthomam Biren Singhana Yakpa Maujel Mangol Pikre ngasi ing lisingani ga sumna kunma thoi ge aroiba numit hayeng dagi na ing lisingani ga sumna kuni thoi lakpagi maoina na CM Bangalore da pangthok ba achamathram amada miyam da piba yaifa paujel piraduna haukiba sahi mari rom asida lengak asina ban blockade leheloi rural adbang gi khenable leheloi singtam gi khenable leheloi chakot porkani haibdu thabukaina pangthok pangam khrei Manipur miyam na khorang nangai ba ILP sanhan khrei pot chei phangamdaba School College Sotran Leramba kaya BJP no sing balanga kasina khudong sada basing ko hon kre ILPSC hena mapung phanaba makhata na mari lena basinga tanraga miyeng sangkingani maitai schedule lista salhalu haibasi lenga kumna khanari masida pau phauna da bagi mami ama tari basi to honingde ST gi matangda community gi marakta wakhal tanada bakhalai yauri masi ko honnaba lenga hana honabani tawhum thokpa du tawgani haike Puwariga sago narkosing kauthroppa sina aikhoida nuksinaba poroknaba honabada awabo ermi adubu puwariga sago nabasing lenga kasina sengbat sagatpagi thabak chathari Juko Valley satpada aphapun chathrambadu lehen kidre state boundary sing ningthina ngak senduna thamle asang tainaba jiri maikaida hida police na patrolling tawduna mitop sing changlakpa ngakthoknaba thabak paikhatle Myanmar amasung Manipur da tainaba maphamda dispute leiba mafam singdu external affairs ke wari sanraga political solution tawnaba thabak chathari BJP ki lengak asi lakpadagi laitla kadai kayada khudong sanaba thabak kaya paket khre laik tamba ngamlamdaba mahiro kaya laik tamhan khre laitla singda chakthong gas lem na phangandi PM ki Ayushman Bharat ki makhada myoi lak ahumba lising humum doida card pi khre myoi lak mariga lising ni putarukta CM IST ki card su pi khre Minister Makha Tadana Youth Sing Damakta Startup Amadi Stand Up Scheme Sing Nikatuna Lagra Su Haiba Nahaka Khudongsawa Piri India Today gi Sahi Kudingi Tauba ranking the Manipur Si Makok Taduna Lakli National Highway Lambi Sing Ayambasu Sengwale Haike Hanagi Hokipa Sahi Mani Makai Manga Panning Sis the Hokipa Sumaina Lakadu Sahi Sesu Ban Laitaba Blockade Laitaba Akoi Masian Gimarakta Khana Chainaba Laitaba Koi Masian Gimarakta Zati Masian Gimarakta Hunaba Laitaba Zati Masian Si Amatoina Punsalaga Koi Amatoina Hingadam Yakalonda One Nation Theory, One India, Adagi One Nation, the One Manipur, Ekopuna Matani, Haibagi Wakalonda, Himinasi, Maduki the Makta, Ishorna, Mayampuna could take the Kaigana, Yagana, Lehen Biba, San Biba, Wishino Haiba. Wakam Krasai Mayam da Mediagi sin Lausing Kutang da message Simatang Mayam da BJP no Mayam Koksubani Howsik Paliba Manipur Lenga Asi Aigi Nuainaba Aigi Purup Chakonava Levinate
ꯂꯩꯃꯤꯟꯅꯔꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯃꯇꯝꯗꯇ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯇꯝꯕꯗ ꯆꯥꯗ 3 ꯔꯤꯖꯔꯕꯦꯁꯟ ꯑꯁꯤ ꯑꯊꯨꯕꯗ ꯆꯟꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯐꯤꯌꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯤꯟꯗꯨꯅ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤꯗ crore 10 ꯆꯪꯅ ꯁꯥꯒꯗꯕ ꯍꯖ ꯍꯥꯎꯁꯀꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯌꯨꯡꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯣꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯒꯣ ꯇꯨ ꯚꯤꯂꯦꯖ ꯒꯣ ꯇꯨ ꯍꯤꯜ ꯍꯧꯗꯣꯛꯇꯨꯅ ꯈꯨꯡꯒꯪ ꯆꯠꯇꯨꯅ ꯑꯋꯥꯠꯄꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯗꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕꯅꯤ ꯑꯇꯣꯟꯕꯅꯤ ꯍꯟꯊꯕꯅꯤ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯍꯟꯊꯕ ꯇꯧꯔꯣꯏꯗꯕꯅꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯏꯖꯠ ꯂꯩꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯡꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯐꯥꯎꯕ ꯑꯁꯣꯟꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯍꯥꯏꯈꯤ ꯍꯣꯟꯊꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯤꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯅꯈꯣꯏꯁꯦ ꯁꯟ ꯑꯣꯐ ꯗ ꯁꯣꯏꯜ ꯂꯝꯁꯤꯒꯤ ꯑꯃꯨꯛ ꯄ꯭ꯔꯥꯏꯗ ꯑꯣꯏꯕ ꯂꯝꯗꯝꯁꯤꯒꯤ ꯃꯆꯥꯅ ꯄ꯭ꯔꯥꯏꯗ ꯋꯤꯠ ꯄ꯭ꯔꯥꯏꯗ ꯂꯩꯒꯗꯕꯅꯤ ꯋꯤꯠ ꯄ꯭ꯔꯥꯏꯗ ꯏꯖꯠꯀ ꯂꯣꯏꯅꯅ ꯍꯤꯡꯒꯗꯕꯅꯤ ꯏꯖꯠꯀ ꯂꯣꯏꯅꯅ ꯍꯤꯡꯉꯨ ꯀꯅꯥꯝꯇꯅ ꯀꯅꯤꯡꯇꯅ ꯍꯟꯊꯅ ꯇꯧꯕ ꯍꯪꯒꯠꯅ ꯇꯧꯕ ꯃꯗꯨꯒꯤ ꯍꯛ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤ ꯂꯩꯅꯤꯡꯉꯦ ꯀꯅꯥꯝꯇ ꯌꯥꯔꯣꯏ ꯑꯇꯣꯟꯕ ꯇꯣꯠꯄ ꯌꯥꯔꯣꯏ ꯑꯀꯟꯕꯅꯤ ꯀꯥꯏꯅ ꯄꯪꯌꯦꯡ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏ अनौब सही 2022 न लापदा मणिपुर की गवर्नर ला गणेशन हराव तयाम फोंदोकपग लोइनना लमदम सिगी मियामदा याइफ पाउजल पिरकले माकी पाउजलदा गवर्नर हाइबदे अनौब सही की नुमित हाइबसे अनौब फिरेप लौनबगिदमकनी सही 2022 असिना लापदा अखोइ पुनमकना नुंगाय याइफबा मणिपुर की मफम खुदिमक मपुंग फाना शांति ओइबा लमदम अम सेमनबगिदमक पुन थबक तौमिनबा फिरेप लौरसे अदुगा ममांग सही सिंग येंगनरुदा हेन फबा अमदि नुंगाय फबा सही मा ओहेनबदा गवर्नर महक मसासु सरुक यारी हाइरकले मणिपुर हौखिबा पुंग कुनमरिदा मियोय 10 नौना कोविड पॉजिटिव ओइबा थेनखरे मी सिबगी पावदि लेते पुंफम बसिदा मियोय लिसिंग अमग सुमना मरफुग मापन कोविड टेस्ट तौकी मदुदा मियोय 10 नौना कोविड पॉजिटिव ओइखिबदा ngasiगी कोविड पॉजिटिव ओइबगी सांग सादा 0.8 यौखि स्टेट असिगी ओइना कोविड पैंडेमिक हौबदगी ngasi फावदा अपुनबा मियोय लाख 13,000 कोविड टेस्ट तौखरे मसिगी मनुंगदा मियोय लाख 1,15,709 ना कोविड पॉजिटिव ओइखरे पॉजिटिव ओइखरबा सिंगदगी मियोय लिसिंगनिगा सुकना अनि न लैखिद्रे हौजिक एक्टिव ता मियोय 198 लैरी ngasi मियोय अमा डिस्चार्ज तौखिबदगी अपुनबा कोविड रिकवर तौखिबा मिगी मसिंग लाख 1,9,938 यौदुना स्टेट असिगी कोविड नाबा फबगी सांग सादा 9.15 लैरी मणिपुर लेंगा की वर्क्स आरडी एंड पीआर पावर टेक्सटाइल कॉमर्स एंड इंडस्ट्री की थौपुरीबा मिनिस्टर टीएस विश्वजित ngasi यांगलम एसीगी मनुंगदा नौना सागतपा सीडी ब्लॉक लांगुइदोंग की ऑफिस अमसुंग कंप्रेहेंसिव डेवलपमेंट ऑफ टेराकोटा क्राफ्ट्स की कॉमन फैसिलिटी सेंटर में संगाखरे सीडी ब्लॉक लांगुइदोंग की ऑफिस संगाबगी थोरम अदुदा मिनिस्टर हाई स्टेट असिदा कोविड की अनुवा वेरिएंट ओमिक्रॉन लाकबदगी लेंगाकना लखोदिबा सेक्शन थौरांग असिदा माइकई खरदगी इलेक्शन कैंपेन दे कोमथोकपो ओइना उबा अमदे बीजेपी न लाइना असि संदोखनबगी मोंगदा nganglakpasi yamna laibak thibani कोविड की लाइना असि मियामना लेंगाकना पीरिबा एसओपी सिंग निथीना ngaknaba amadi matam chana vaccination tawbada kiningai oide बीजेपी की माइकई दगिसु इलेक्शन ga mari leinana pangthokpa thoram khudingmak लेंगांगना सेमलिबा एसओपी सिंग असि ngakna chatnaba akanba pauktak piri ngasi state asida बीजेपी की अनोब लेंगाक लाकपदगी लंबी थोंग मई सिंग यावना हिरम कयादा अवनु पुरप ngamle haina phongdoke देश विश्वजित ना मखाताना हाइकिबदा निंग इंडिया ना निंग तमद्रिगै अमदे निंग तमलवा मतुंगदा इंडियन नेशनल कांग्रेस ना लिसांग सिना लेंगालकपदगी इंडिया बु मंगलमले हाइबा असि सोइद्र वाफम अमनि मणिपुरदा येंगलगसु मधुमंगाई पॉलिटिक्स तौरिबा सिंग पॉलिटिकल पार्टीज सिंग मागी आइडियोलॉजी लोइनमक लेनरिबा ngakतनी अदु कांग्रेस पार्टी की ओइना थीरुबा मतमदा मसागी आइडियोलॉजिकल ओइबा लारिक अमता लेरमद्रे
imung amana salairaga imung adugi dagi thorokpa kok aduna matam matamgi oina sathrak balengak aduna miyam bulana lamjing birakpana amaga amagi marakta singsep tha thaduna lakpana amaga nuksina handaba oibadu mayam khangrakpadagi Congress party asi marai chaithrakpani haina phongdokki family ama khatana chalairaga madrugi tholakpa koktuna mayamna yare har kanda matam ki ideological thobo potna impeachment policy da sathana madana manipur da sing damgi marakta khogi singsep tharaga kanglu masi ki marakta singsep tharaga ama mupaiba sanabdo hogi timyang kuduna khang kuduna bharat ka congress mukta bharat wali je manipur su congress mukta bharat orani congress ki dream tawirino jai bayam man da haji gane musima ngasi ayuk pung 10 rom tabda Quahitan traffic point manakta water supply tanker number AS26C1370 na thomadagi lambi da khong salamba myo ema lekhidre tanker thomadagi lekhidro myo adugi maming consum tomba sahi yankhai mathoi khagempali hudrom lekai dageni tanker thorok driver police na phat khre haire Ketrimem Joy Kumar Iba Ai Mangkre Aingondagi Haina Mingthonba Sarengi Lairik Ama Ngasi Haunobi Matung ina Khamanpur College Kaksingi Multipurpose Hall da Phongkre Ngasi Phongkiba Lairik Asina Aibasigi Nipan Suba Lairik ni Lairik Asida Pun Sareng Humuraga Taruk Yauri Aibasi Hoji Khamanpur College Kaksingi Commerce Department ki Associate Professor Oibitanatana College Asima ki Internet Quality Assurance Cell ki Coordinator Su Thopuribani Lairik Asi Khamanpur College Kaksingna Aibajoy Kumar gi Loinabi and Bilasini amasung Masa Singh Arina Khetrimayum amasung Paulina Khetrimayum ga punna aphongba wariga phongmre Ngasigi Lairik phongbi throm aduda DM University gi Vice Chancellor Professor Nomaitem Rajmohan Athobi Mithung Khamanpur College Kaksingi Principal Mayangnu Sanatona Thormapu Writers Association Kaksingi President Nauram Ibutombi Sahitya Seva Samiti Kaksingi President Kengbi Yengkhom amasung Masasanu Kaksingi President Dr. Nongaitem Pramodinina Akanaba Mithungsing oina saruk yakhe Lairik phongkhiba aibagi Nepal suba lairik ai mangkhre engondagi haiba sairengi lairik asegi marumda Manipur University gi Manipur Department gi Associate Professor Dr. Chirom Rajdikentan na marik sumna wangangkhe Lakadaiba Manipur ki trying to survive state assembly election da Kaksing AC da Indian National Congress ki intending candidate ama oiba social worker Yengkhom Nilasandra gi oiba booth level meeting ama Nilasandra gi steering committee na senduna ngarang nuidang Kaksing me lekai Moirangthem parengda leiba Moirangthem Manihar gi sangai de pangthokre meeting ga mari leinana Yengkhom Nilasandra hai Kaksing assembly constituency asida natana Manipur da su Congress na lusingba Lengak ama laklagani haibasi soidra wafamne India ki Prime Minister Narendra Modi na Manipur da mamang ki vote khomba laklak Congress na sahi traunga da tawba ngamdaba thabak tha traunga da tawni haiki adubu ngasidi sahotpagi mahutta sauthrak paromda oina hengalagli vote khomba da mi siba yarakpa law and order gi phibam asum soksilakpa secretary gi akanba section thorang marakta leader amabu pharga hatpa Seng suna pidaba asina singba kayama lekre haina su mahang makhatana phongdoki Kaksing Assembly constituency dagi Indian National Congress Party da lakadoriba sahi 2022 da pangthokadoriba General Assembly mikhalda mirep oigedoriba KSS Kennedy na anuba sahi 2022 na lakpada lamdan sigi mya maruaina Kaksing gi praja singda yaipha pawjal piraklei Magna anuba sahi asina lakpasida awana leitaba nungai yaifaba sahi ama lakpu warsanu haibaga loinana miyamna bye bye new year gi saksa haijana man singba tawbasu sinariba problem singi aremba amot akai sing mahum sana thaminaba april taruklei sigi singba saktam se kaidanaba environment gi khara khanbiraga miyamna isai sana saru thauba leibiba plastic aduga sinaiba bottle sing kai sing punamakto bom chana akoina yamna civilized way da akoi jaminana ba aduga lakadorba sai sida nungai yaifoba akoigi awa ana yautaba santi leiba iramdam ama todona Kaksing kendrama oresuna formse asi prajamayam formda ayangna nolungna thamjari Khamanpur College matam sangna mahiroi kayabu asengba asum lambi da lamjing naktak pirungba hojingna Kaksing kendra da INC gi independent candidate oiliba Khetrimayum Kennedy Singapore farewell pibu ga samathrom ama college sigi conference hall da Khamanpur College staff
Welfare Association amadi Internal Quality Assurance Cell sinduna pangthokre ngasi thorom aduga mari lenana college asigi principal M Sanaton Singh na phongdokibada ma college asigi thabak tawringai da mahiru singi amadi college asigi yaifanaba thabak thorom kaya torombabu thagatki magna college asigi yaifanaba puksel sengna thabak tawrombagum kendra asigi sahot thorangi thabakta mangjing thana thabak tawbu ngamgani haiki Kennedy Singha masamagna phongdokibada maha college asida thabak tawrokpani aduga thabak loisinbasuni kham maikaidagi matam amada college asi tomthin ngalambani makha tana afaba college ama ohenna bahonagani mahangna karingba miyamna nuksibiduna kendra sigi mihut ohen birbadi education sector yauna kendra sigi wadiba hiram kyada awan progna bahonagani thorom adu loisilakpada staff singna mahangna college asida lairingai da multi talented way amadi full dedication hona biramba du khangbiduna mahaki tungi punsida mai paknaba ishori mhamda thomni jaki Manipur State Kala Academy sinduna hijam ahal memorial lecture 2021 konung mamang da leba Art and Culture Complex da leba artist dormitory da pangtokre thorom adu da Professor Polem Navasandrana Manipuri literature oral and written haiba hiram da wangang baga loinana Manipur State Kala Academy awardee Longjam Joychandrana president oina saruk yaki lecture adu da wangang dana Professor Navasandrana haikibda mitai mayek asi loyum baning thauna palingai matam da hodoklami Maidingu khage bagi matam dagi Saitharol kumbaba larik phongbuda natana nung amasung wal kaya da haktuna iramba mayek sing lairambagi wari thengnai masina maram oirga loisin lon gi pukaida inot piba hauki chingthang wari oina lairamba sing larik oina puthokpagi chanabi lairami nongoi kappa amadi haiba larik anisida matam dugi khunai dugi masak mayek sing ode Manipuri khunai amadi puwari gi masak sagatna ba honabada Loisinlon kanthokpa yade haiki Krishi Vigyan Kendra Tawana Zatliba Tha Asigi Tratuktagi Kunthamathoi Phawba Sathrakiba Swasta Pakhwara gi Thoram ngasi loisingre Wangbal GP gi Pradhan Haisnam Manishandrana Saruk Yaduna Pangtokhiba loisinbagi thoramda Pawi Mifam Pangthokladuna BK Thawal gi SMS Agronomy and Tombana Hai Swasta Pakhwara Thoramga Mari Leinana KVK Thawana Hodokpa numit December 3 ta lu nanbagi thabak ase punna tawminasi haina swasta pakhwagi wasak lominaba galoinana KVK Thawalgi complex sits sengdokpa amadi ursar sing thaki JSC against the brutal killing of N Rohit Hairokna Rohit Mihat yaningdaba phongdokna leptana sathrakiba khongjingi saruk ama oina ngasi Hairok part 3 Tawangmam Laikai amadi Hairok part 2 Pujari Chithekta Rohit ki misi asigi asengba asumba while phangnaba wakat mifam phamkhre ngasi Hairok ki mapham anida pham kiba wakat mifam aduda Maheroi hatpada Srinaba nongoi putho Maheroi hatpa pharsito vote kidamak Maheroi hatpa yaningde matik chadaba MLA pham thado haina thaba placard sing paiki loinana pendabi kholaw kyasu lauke Desham calendar program ama oiriba leptana sathrakpa sahi gi aroiba numita pangthokpa mid the media fraternity thoram ngasisu Koitel bazar leba Desham gi mei loisang da pangthokre ngasi gi thoram adu da Desham gi president en edition na hai lamdam masigi niyamda mid nakong ohenliba pawgi lamda thabak tawriba singbu ikai khumnaba utpa oina thoram masi chamna pangthok jabani mang hai lamdam masigi praja singi hak matpana singba kaya gi paw phongbiduna Miyambu mikap thokhalli masigumba pawsing asi hen phongbiduna damdam asibu chakhotpa maikai romda puraknaba pawmisingna henba thodang adu lahonningi haina mang phongdokhi tongan ba media house ki pawmisingda asamba khudol piba amadi atum house aminabana mapungoiba thoram oike Lok Janshakti Party ki National Secretary Brahmachari Mayum Rushida Sharmana anu sahina gi yaifa pawjel pirakli Maki Paujelda 2021 asi COVID-19 namaram oiduna thabak thoram tawbada khudung chadabu kaya thokrabasu lakliba 2022 asida awana leitaba sahi ama oimindarsi hojik Omicron namaram oiduna awa saitheng thengnaroi hainingai leite state ki home department amadi district administration singna lauthokliba SOP singakna chaminaduna laina laisat asibu Maithiba Premier Loinana 2022
na lakpada Manipurda khundaminariba furup khudingmak nungsi chanaba ing tappa mara setpa nandam ama warasanu haiki Tragni suba Manipur Bidhan Sabha Mikhalda Wangkhem Kendra BJP ki mirep oigani haina tharang toriba social worker K Jadumni na ngasi kendra asigi manung channa leiba lisamlok khulgi khunja singda sol amamam khudol tamkhre lisamlok ki church manakta leiba mipun sangda pangthokhiba Christian lining chat pasingi khwaidigi sawa kumai ama oiriba Christmas amadi New Year ga mari leinana pangthokhiba khudol tambagi thoram aduda social worker K Jadumni na hai kendra sigi manungda leiba lisamlok ki Christian lining chat pa kumai harau Christmas amadi New Year na lakpada yaifa paujal pibo ina khudol asi tamjabani thasgi tang kunga taruk kunipan phawa Raj Sports Karate Association sinduna Rajasthan ki University of Kota da pangthokhiba ani suba National Karate Championship 2021 da UP State ki sanaroi oina saruk yakhiba Jirbam Manipur ki karate machine mokwa Bebika Khumuksam amadi Bivan Khumuksamna medal kaya lawrkhre Championship aduda Bebika Khumuksamna Katada gold amadi Kumite da silver medal lawrki aduga Bivan Khumuksamna Kumite da silver amadi Katada bronze medal lawrkhre hairi Karate sanaroi animak Jirbamgi Bauparada leiba Khumuksam Binoy amadi Binodini ki masanupi amadi masanupani Ngasi Coalition Against Drug and Alcohol Kada Jirbam District Committee Jiri Ima Mera Paibi Apunbalop Jimpal amadi Jiri Police ka Kusamnaraga Bye Bye amadi New Year ki section Thaurang Lokot Poina Manipur ki Jirbam amadi Manipur ka Tainaba Jiri Ghat Assam Lomdagi Jirbam Lomda Lakba Gari Singda Nishan Singba Polam Sing Yaubra Haina Puna Drive Chathaba Hokre Chathakiba Drive aduga mari leinana Kadagi President oiribi Yumnam Sumati Devina Paumi Singda haikibada Bye Bye amadi New Year ki section Thaurang Lokholakbo oina Kada Jimpal amadi Jiri Police ka khusumnaraga hawalagliba naha sing asigi tungi yenglaga makhoigi yaifanabagi damak amadi yungauraga nattaba research sajat chattanaba haiduna sathajaba drive amani hawalagliba naha sing asi tungi yumbini makhoina afaba samajama purakadoribari ngasi chathakiba drive aduda nishagi polam kaya phagatpa ngamkhi maru oina Kingfisher Bear Royal Stag McDowell Black Dog Red Bull amadi atai nishagi polam kaya phagatpa ngamkhi pharba nishagi polam sing adu miyam mamangda mai thaduna mahan khre haire Mikhal Nakshil lakpaga loina violence ki thabak chathaba Helakpa gun culture amadi Phimu Setpagi thabak chathaba si laibak thibadi haina ex minister Dr. Keis Ratan Kumar na phongdokre hiram masiga mari leinana Congress Bhavan da pangthokiba pawgi mifam amada mahag makhata na hai ma Imphal Kendra da haukiba December kulhumdoi da Congress ki workers singna BJP ki workers singda BJP ki workers singna campaign chathringai da nomai kapsilak bagi ithabak thodok asi laibak thibani hojik phawba police da report tawkhrabasu Singnaba amata phadabasi laibak thibani Congress workers singda live attempt tawraba phawba phadabagi phabidabagi nuaitaba phongdokpaga loinana chenariba miyoi sing athubada phagadabani hainasu mahagna phongdorokli Rajasthan dagi sai humdra humdoi surba Omicron variant narubadagi phakraba miyoi ama Udaipur gi hospital amada ngasi laikhidre Udaipur Chief Medical Health Officer Dr. Dinesh Kharadina haikibda laikhidra nupadu December kumathoi masung kunmanga da test tawda negative oiki adubu mahak COVID na narubagi pneumonia di nakibani Dr. Kharadina makhatan haikibda miyaduna laikhidabagi maruiba maramdi post COVID pneumonia with comorbidities diabetes mellitus hypertension hypothyroidism na maram oiduna naram bani December kunwa da mi adu Omicron na naramba thenaki hairi amromda Mumbai da miyoi chahum ga humdra ga manga gi sample loduna test tawda miyoi chama ga nifumathoi Omicron na naramba thengnakhre makhoi punamak travel history leite nipana marfu ga mapanni aduga nupina yankhai thoini miyoi maudra ga humdoi de COVID vaccine animak kaplub singni hairi
मसीदगी ओमिक्रॉन असी यामना थुना संदुकनबा वेरिएंट नि हाइबा खंगबा ngamle मुंबई की ओमिक्रॉन वेरिएंट नारबसिंगी मनुंगदा कुनमाथोइना अंधेरी वेस्ट जू अमसुंग बर्सोवादगिनी मुंबई पुलिस ना जनवरी 35 फाव मियोय मंगादगी हेना पुनबा तिनबा यादबगी ऑर्डर मा थोखरे हाइरि हौजिक अरोइबदा मरोइ पाउन पिजरी चीफ मिनिस्टर एन बिरेना मणिपुर मियाम दा याके पाउजल पिरकले सीडी ब्लॉक लांगविदोंगी ऑफिस अमसुंग comprehensive development of terracotta crabs की common facility center ngasi minister bisosina sangakre KSS Joykumana iba ai mangkre engondagi haiba larik phongbi thom pangthokre loinana Rajasthan da Omicron variant naba mioema laikidre ngasi gidi image parum sandok saba matang silojire niambu amukana khurumjari